Ahanmamaktada True Crime and Forensic Manipur na mayambu khuramjari. Ngasigi case asidi khwaidagi tamthiba amasung angakpana thallaba crime amagi warini. Japan gi capital oriba Tokyo city asigi mafam amada nongma ahing ama minute kharagi manungda ingna chikna laijaba imung amagi miyosingbu tumna minungsi leitana hatpiramki. Masigi sumatakta mihatpa aduna imung aduda angakpa thabak kaya ama tarongki amadi police singdasu achowa pakhong ama chalamki. Case asi Japan ki history da khwaidagi chawba angakpa case amani police amadi detectives kaya yauna makok ngahon kiba case amani. Thodok asi kharamna thoki case asina karigidamak atai case tagi angakpa ama oribano punna khangminase amadi mihatpa adu faduna justice purapa ngamkhibra ngamkhidabra haiba adu wari sin lorakpada khangminase the Setagaya Family Murder case. Setagaya haiba Tokyo gi mafam asida ingna chikna miyoi mari khak leijaba Miyazawa haiba Setagaya sigi imung ama leiramki. Imung adugi nupa oriba Mikio Miyazawa chahi nifu mari mahaki nupi Yasuko Miyazawa chahi nifu mathoi makhoi anigi machanupi Niina chahi nipan amadi machanupa Rei chahi taruk asi makhoi mani punna ingna harau tayamna laiminaramki. Makhoi gi yum ase hek ubada achowa yum amoina ui adubu yum ase ani thoi manungdagi changthok changchin tawba amata yade yumlona ba amagumna leibani. Imung adugi nupi Yasuko gi mama amadi mapuroi bagina manimpok mingna haruko asi makhoi gi yumlona tuna leireba yum asi leiramki. Mikio Miyazawa amadi mahaki nupi anganga punna leireba yum asi flora nisui amadi masigi khwai mathakta roof ka thangnaba ka macha ama lei masigi jaga asibu attic haina su khangnai. Mikio Miyazawa foreign affiliated company amada thabak toromki amadi mahaki nupi Yasuko tuition oza oiduna yumda satra kaya larik takpiramki. Adubu 30 December 2000 numit asida pumnamak ahongba ama laki numit asidani imung asigi miyoi mari mak punna hatpikhiba. Numit adu New Year hangchitne haibegi Miyazawa family ase sem saramki makhoi shopping chattuna harau halaklamki. Numidangi chak chaba lorba matung ngaihak TV yengduna numidangi tumnaba sem sanaramki. Adubu makhoi gi punsigi aroiba mikupki pungfam yaurakani haiba asidi khangjaba natte. Makhoi gi machanupa Rei magi kada tumlamki mahag asi second floor da tumbani amadi mama Yasuko ga machanupi Niina gana khwai mathak thangba attic room da kaduna tumlamki. Yum madugi nupa Mikio di first floor da leiba yum gi computer da thabak khara tawduna leiramki. Adubu pung 11 tarakpa swaida sakhangdam nupa ama makhoi gi yum madu da changlaklamki. Karamna changlaki haibada makhoi gi yum madugi maning thangba sarukta Shoshigaya kawa park ama leiramki. Masigi maikai dagi yumgi yotki sambal adubu kakatuna makhoi gi second floor gi bathroom gi thongna adubu chingthoktuna changlaklamki. Mahakne yum manung hek kanjalakpaga thinthaba tawdana tamthiba thabaksing pangthokpa horaki. Second floor gi bathroom adudagi hek tholakpaga khwaidagi nakna leiriba second floor da tumliba imung adugi machanupa Rei gi manakta changshinduna makhauri metuna hatkhi. Asumna imung aduda Rei na ihan hana sikhirami. Asumna angang nupa macha asigi punsi asibu karisu leitana hatpikhi. Masida first floor da leiriba mapa Mikio na karigumba khara chingnabadagi second floor da karaklamki. Adubu second floor gi stair maton hek yawbaga sakhangdaba nipa aduna sashimi knife haiba thang makal ase sathoktuna hanjin thilamki. Masidagi Mikio stair dagi onthaki. Sashimi knife haiba ase maruaina seafood sing kakpada sijinaba athauba thang makal amani. Matang asida report amagi matungina Mikio asi thangna hanjin thinkhibana stair dagi onthabada ika hena thokpadagi sivani haiduna fongdokli. Report amana amuk Mikio asi stair dagi ontharaba matung mihatpa aduna kumthaduna makokta thangna amuk thinduna hatpani haiduna fongdokli.
Mikiogi makoki saruda sashimi knife ki atekpa thang machet amasu paklamba thengnaki. Tauriba thawongsing asi mama Yasuko amadi machanpi Niina di yumgi khwai mathaki roof ki attic room da tumba oibana karisu taramde. Mihatpa adugi mathangi target asi mama amadi machanupi adu oiramki. Mihatpa aduna magi sashimi thang adu tekhibadagi makhoigi kitchen dagi chumnagi thang sori ama laudana attic room da tumlibi mama macha adabu hatnaba changlakhi. Forensic examiner gi matungina mihatpa aduna mama macha adabu famung da leiringi kandagi thang sokhanba hauki haiki maramdi makhoigi mopak pidakta I tairam thingnaki. Adubu pambai ama tawduna mama macha ani adu nanthoknaba haiduna attic room gi stair aduda kumthanaba honaki. Adubu sakhangdaba mihatpa adugi khayata takhi. Mama macha adi stair adugi makhongda siduna leiramki. Mama Yasuko gi hakchangda thangna tamthina sokpagi mami taramki. Mahakna mihatpa adudagi machabu kannaba mahakna mayoknaramki. Amadi machanupi Niinasu tamthina soklamki amadi fubagi mami kayasu taramki mayasu teklamki. Forensic examination ni matung inadi machanupi Niina asina iroiloina sivani haina fongdoraki amadi siraba fawba mihatpa aduna machanupi Niina adudi fuba leplamdi haiduna fongdoraki. Asumna mi amoina poklaga khalhaidraba tawhaidraba tamthiraba thawaksing asi sakhangdaba mishak aduna pangthokhi. Masina suloidri sakhangdaba mihatpa aduna imung asida chathariba thabak ase mahaki tonganba angakpa mihat ataiga manadaba thabak kaya ama watli. Atopa case singdadi mihatpa sing adu anamada makhoina mi adu hatlaba matung khudakta chenkhiba ngakthani. Adubu masigi case asidi madudagi tongali. Mahakti khudakta chelamkhide mekup khara yum aduda adumak leikhi amadi evidence kaya amasu thamlamkhi. Forensic evidence oiba yaba machak matung kaya amasu fangkhi. Evidence singi matung ina sakhangdaba mihatpa aduna mioi mari asibu hatlaba matung pung ani mukti yum aduda leiramki haiba khangba ngamki. Mihatpa aduna kari kari taramki haiba adu punna khangminasi. Sakhangdaba mihatpa aduna yumgi chakhumda changduna fridge hangdoktuna ice cream cup mari laktoktuna charamki. Chasu thaklamki amadi watermelon su charambagi leiramki. Mahakna ice cream adu chaba matamda kotnaba amata sijinaramde ice cream adugi paper cup adubu metkaituna machinna lauduna charamki. Masina mahaki matin amadi fingerprint cup ududagi fangbangamki. Mahakna fridge hanglambagi fingerprint amadi chakhumgi mafum tongan bada magi fingerprint kaya ama fangki. Mahakna imungi miyosing adubu hatpada mahaksu soklamki amadi thoklamki. Adubu sokliba asi kana hatpada sokliba no haibagi chap chaba report ti khangba ngamde. Mahakna chakhumda leiringaida yumgi first aid box leiba adu uramki madu mahakna sokliba adu napsanaba toramki amadi mahaki taiba bandage adusu mafam maduda karisu thausadana hundoktuna thamlamki. Mahaki asidagi mihatpa adugi DNA su fangba ngamki. Masidagi mahakna chakhumdagi thoraklaba matung first floor gi storage room da laktuna drawer hangdoktuna imung adugi maru oiba chechang khaya ama laktokhi. Second floor gi bathroom da karaktuna bathtub da ishing haptuna chechang sing adubu ishing da thadaduna namjilamki. Bathroom da leiba towel amasu mahakna sijinaramki amadi maduda mahaki isu paklama thengnaki. Masigi matung report kharagi matung ina mihatpa aduna second floor da leiba yumgi sofa aduda tumlamki haiduna su fongdorakhi adubu masimadi kadai fawo chommi lali haiba khangdri. Mayam sing asigi mathakta mahakna masaga loinarakpa potlam khudingba yum adudu hundoktuna thamlamki. Masagi firol sing su hongdoktuna yum adudagi firol setuna chatkhi. Mahakna mahaki tupi jacket, furit, scarf, ruman ani amadi khwangda faba bag amadi hand glove amuba ani amasu thanamki. Thodok asida sijinakhiba thang sesame knife amasung makhoigi chakhumdagi lathokpa thang ani maksu yum maduda adumak leiramki.
Masigishu mathakta mihatpa aduna ahing adugi pung amaga minute 19 chatpa matamda yumgi computer adu hanglamki folder anoba ama semlamki amadi internet su sijinaduna theater company amagi website ta changlamki masi mihatpa aduna tawbani haiba se khangki maramdi imung adugi miyoi shingdi pung 13 dagina 12 fawgi manungda loina sibagi report phangkrabani yum madugi computer lock hi matung ina computer adu ayuki pung 10 tawa matamdasu hangbagi record leramki masi ahanbadade investigator singna mihatpa se saurakna yum maduda ayuki pung 10 sai fawba lei haiduna khanki adubu kupthana yelakpa matamda ayuki pung 10 gi computer hangba adudi soibadagi hangboiramki haibadi ayuki pung 10 taba swaida makoiga yumlona duna leiriba Yasuko gi mama Mikio gi na manempok Haruko na call tawbada paidi haiduna yum maduda changlaklamki yum maduda changlubaga mamak nupagi asiba hakchang adu stair ka from the tadun leiramba thingnaki masidagi pakhatuna mapana khangchen chenthoraki matang asida computer gi mouse adu soidana thenglambadagi computer adubo hangbo iramki Haruko na lauramki amadi police su pau piramki athuba matamda police yoraki masigi matung ina mahaki machanupi mamak nupa amadi masu singi asiba hakchang oina fangki police na asiba hakchang sing adubo evidence kaya galoina na fangki fingerprint evidence khongup ki mami kaya idagi DNA sample amadi mihatpa duna thamnamba firol sing fangklive evidence potlam mayam sing asina investigator singdi yamna line solve tawa ngamlani haiduna khanki adubo masi pumba ona tainaba ngakta oyakhi police amadi investigator sing makok ngawba awaba haibam khangdaba chabam naba khaya ama lakadawribani khwaidigi laireni khalamba khwaidigi luwa investigation ama oyakadawribani fanglakhiba fingerprint adu examine dawba DNA sample analysis tawba amadi hundoklama firon sing adubo likhun thidokpa mayam sing asi irai laiba thabak amadi natte adubu evidence sing asidagi mihatpa adu kana oiba yai haiba asi yamna khupna yengshinki ihan hanbo oina hundoklamba firon sing adu tasanduna mihatpa adugi fibam murti masamo amadi kayam wangba yai haiba asi han khangdokna tawki investigator gi matung ina yum aduda fangkiba khongki mami adudagi mihatpa adu 8.5 size oiba jingle sneaker ama tongi haiba si khangba ngamki khongup firol sing asi chungsinaduna mihatpa dugi dressing style amadi fibamurti khangdoki masigi mathang DNA evidence ta mai unsinki DNA analysis tagi khangba ngamki madudi mihatpa adu blood group A oiba nupa amani haiba si masigi shu mathakta mihatpa adugi e marigi horakfam yengbada mihatpa adu mix macha oiramki mamana southern Europe amadi mapana East Asia countries singdagi oiramki adubu karamba country no haibadi khangbanate firol gi size sing amadi DNA gi matungina mihatpa asi chahi 15 dagina 35 fawbagi mi oigani haiba khangbangamki 5.6 tagi 5.7 fawba wangi amadi khwanggi size na 32 inch oi haiba sisu khwangda fanaba bag adudagi khangba ngamki masigi matung fingerprint adu examine tawbada Japan gi national database ta manaba amata yaramkhidi masina takpadi miyoi asi mamangda criminal record leitri haiba takpani police nasu mahaki fibamurti sing adu miyam da lauthoraki chingnaba manaba miyoi shingi pau piraknaba haidana adubu numittagi hapta dagi tha kya hawkhiduna mihatpa adubu masak khangba ngamdana leikhi masidagi mihatpa adugi khongup amadi khwangda fanaba bag aduda hena akupa midyeng changba horakhi maki khongup adu Japan da yonba khongup oiramkhide khongup adu South Korea da fangbo oiramki masidagi mihatpa adu Korea da leiba natraga chatluba ama soidna oini haiduna khanki masidagi South Korea government ga khutsamnaduna
Laibak adugi chahi tara taret ki mathakta laiba nupa khudimak amadi Korea da laklamba mioi shingi fingerprint yengki masida Korea gi National Fingerprint Database ta mihatpa adugi fingerprint adu hapchin duna yengbada masida su chanaba amata yarum khide masidagi fingerprint adugi kanafam khangdrabada khwangi back to the amuk yengchinba hauki back manungda grip tape yauramba thengnaki grip tape ase skateboard thawbada khongop sittanabagidamta skateboard nappa tape amani aduga laingoi makup kharasu yauramba thengnaki laingoi ase kupna examine tawbada Japan da fangba laingoi di natte masi America gi California state ki Los Angeles city da fangba laingoi ama oiramki masidagi investigator makok ngaw bhoroki karamna America gi laingoi asibu Japan gi mihatpa asigi bek ta yawram libano haibi wahang asida nakal amorom dasu taxi driver amagi matung ina thaudok thokpa numit aduda crime scene adugi anakpa mafam dagi mioi ahum magi taxi da karaki haiduna fongdoraki mioi amadi makhutta sokpa yauki haiduna fongdoraki amadi soiba mioi adugi fibamurti adu ngasai firol dagi chaurakna analyze tawkiba mawong mataw aduga manaraki matang asida theory ama tholaki madudi mioi ahum kakhalaki haibanina mioi ani asibusu mihat asida chenari bra haiba asini adubu crime scene evidence ki matung inadi mihat ba asi mioi amakhak oibani natraga mioi ani aduna mapana ngaiduna mi yenguna laiba oiribra haiba wahang kayama investigator singna khana nainaraki fanayamna khana nainarabasu amadi fangakhibi evidence sing adugi kanafam khangaktrabada mihatpa adubo masak khangbagi oithokpa asi asum mami samnakhi evidence na yomlaba case laide khalamba hojikti khwaidagi aruba achowa case ama haibadu oirakhi investigator singda achowa pakhong ama chalambaga manarakhi masidagi police na mihatpa adugi wakhalon khangdokna boin hotnarakhi mahakna karigi damakta imung asi tumna hatlibano haiba asigi maram masigi matangda theory kayama puthoknaraki ahanba theory da yum lut tawpa lakpada soibadagi hatkhiba haiba asini adubu mihatpa aduna bathroom gi thongnawdagi hek changlakpaga lut tawnaba haidun sem saram khide masigi mahut tumduna lairiba angang nupa macha aduda changduna makhori metuna hatkhi masina takpadi mahak lut tawba lakpa natti haibasimadi khangki ani shuba theory da serial killer natraga crime tawba pambana makhoigi yum aduda pali takhiba haiba asini adubu masishu mihatpa adugi criminal record amata lairam khite hana DNA database amadi fingerprint database tasu amata yaram khide maram asina mihat asina mahaki ahan mihat oiba yabagi oithokpa chawna leiri ahum suba theory da laman khumba adubu imung asi kanada su kaijadaba mioi khudinga nuksi chanana laiba yamna ing tappa kaijadaba yeknaba amata laitaba imung amani maram asina laman khumbagi maram su oithoklamde police amadi investigator sing kari tawgadabano khangchilaktaba haiba adu oikhi masigi matung police na mihatpa adu khangba ngamnaba I paw langlang lanchin piba ngamba mida 20 million yen pini haidna lauthokhi 20 million yen asi chawkraba sanfam ni masina khwaidigi chawba reward chu oribani ngasi fawbada adubo kana amata mari makhong puthokpadi ngamkhide asumna case asigi mihatpa asi police amadi investigator singda achawba pakhong ama chalamduna ngasi fawba mahaku faba ngamdana leiri ngasi su chahi maudra ni thoi surabi Mikio gi mama Yasuko Miyazawa angang sing adugina mabo mahakna makhoi mari ki photo yawa flare paiduna makhoi gi thodok asigi pakhum ngairi chahi nifu mari helaba mihat asigi matangda kanagumba amana nongmadi soidna mihat pa adu khanglakhini haibigi asada lambida chatuna paujel yeli evidence tana yomlaba case asi ngasi fawba solve tawba ngamdana angakpa mihat pa asi ngasi su faba ngamdana leiri case asi Japan gi history da achowba unsolved mystery amoina leiri mayam ngasi gi case asi kamdo bibagi wari asida
adongi wakhalul kari lei haiba adu comment tawbiramu amadi channel asibusu soidana subscribe tokshin biramu mathangi video amamok pu dana lakjage ngai biramu